मरोइबा पाउ पंचायत की एडमिनिस्ट्रेटिव कमिटी अमसुंग एडमिनिस्ट्रेटर हाई कोर्ट ऑफ मणिपुर न कक्थत्ख्रे था तरुक की मनुंगदा पंचायत की मिखल पांगथोकनबा खंगनख्रे IDP सिंगना मसागी मयुमदा अमु हंजिनदुना हानगी पुंसी महिंग हिंगबा पामले करंबा मतमदा ngamgadagi हाइबदे खंगबा ngamdre हाइपौ जादोनांग लेखिदबगी मरबुद्रा मरी सुबनिंग सिंथौरम पांगथोखरे अमदे नेशनल स्पोर्ट्स डे थौरम पांगथोखरे खुरुमजरी ISTV की पाउ मियंग ताबिर बसिंग बुतराम नौचरी औजि पाउ संदोन पिजरी Mamangi lengakna haplamba Administrative Committee amasung Administrator High Court of Manipur na kakthakre tha taruki manungda panchayat ki mikhal pangthoknaba khanghankre lisingani taragatare ta pangthokiba manga suba general panchayat election da miyamna khankiba mihutchingna Supreme Court ta Administrative Committee hapkiba chanahanbigano Gram Panchayat amasung Jila Parishad ki anoba mikhal pangthokpiyo haina case file tawkibaga mari leinana Supreme Court na High Court of Manipur na phirep lep nanaba khangankibagi matung ina High Court of Manipur da case asigi judgment reserve tawduna thamkibado ngasi court asina lauthokre Chief Justice Kampaya Somasekhar amasung Justice A Guneshwar Sharma anigi bench na Gram Panchayat amasung Jila Parishad ki elected member singna mikhal pangthok triba phawba member oina thau puhanbiyo haiba kakre State Government na lisingani kungamari ki February thagi tang kungamapan da thokpa interim order ki matung ina Gram Panchayat ki Administrative Committee Jila Parishad ki Administrator hapagi order jatna bayararoi State Government na thataru ki manungda mikhal pangthokadabani mikhal pangthoktriba phawba State Government na anoba Administrative Committee Administrator Manipur Panchayati Raj Act lising chamapal marbudra marigi section kungani thoi marbudra ni thoi jamaga shupna mapan gi makhada hapayagani matamna tha taruktagi henba yaroi haina takhi Lamdamasida Togliba Irangasina Maram Oiraga Thakun Gataret Hena Wangjing Kodompokpi Sports Complex ta Hangba Relief Camp ta Changjapam Lauduna Lerakliba More Amadi Serogi IDPS Singna Masagi Maramda Amuk Hana Hanjinduna Hanagi Punchi Mahing the Hingba Pamna Hore Karamba Matamda Masagi Memda Hanjin Bangamgadagi Haiba Chap Jaba Kangbangamdre Hiramsida Pauda Mama Thawal district ki Wangjing Kodongpopi Sports Complex da hang liba relief camp asida more amadi Sherok dagi relief camp asida lairi high river relief camp asida lairi ba myo shina kari karamba khudong sadba thengnari ge haibadu miyam punna amtang taminasi Nong magi Hawaii super khara piraga sikakta char hingbadi yadi akhoi po yam chapatu su yam ware po su sit payawi sit bayawi nongan ma chat pot yo lu ba mai pot thang lu ba ma sit tam nu kong kai ma adigi leibak na pi phoi lu ba ka ri tau ba maro la ma siman su jaru me da su budi ana eki matang sidadi adugi matik ware lai tab khoi dedi isan pijing asi nipi gi magi pharak ta ba do matam am kana taw he mi boarding ozan di layeng biu an hai khone ding am jadam ni yeng bangam ding asi jong ai lok thogi adi sigi mai kai dagi smart on sarkai mai kai sidagi sigum bama ana yorok da khone da ta lobi ga do buni akhone taw jaga do buni serious oiraga di kholaga di hai ba du hai du ko khangja da bani na kanada hangaga kanada hare khoi sije tawgadabun hai bisu khangja de yamna awa ba pyamni koin le ji yen nganu khrayo adi alo ra kunin ta ga chu bu gam ta thagi oirasu sendang do khara khara to chu men biragadi khara phagadabani kondok bom gi da leiri ba khoi leiba mioi sing chena kari gum be mata hanam da yeng bide yamna mawong amata da ngai le khoi ahal lorak pa khoi da di awa ba du oi lere aduga hoji bhot maya oragadi moi ho ho lang tawrakhini haiba che khoi machigi wakhan da khoi lei nare iranai oi yenge sarkar gi da di guli chapcha bi pirak te kasu
सरकार पादी अखोईदमक काइथरीब सेंदी लोरे तांकक मरी थोंना अखोईगी खुपाई से लोइनब अवाल अपाल लेनब पीने हाइबदुसु लिसिंग कुमंगा पीब होनबद चही मे हेन संगेब फंगदब मीसु यावरिब लिसिंग कुमंगाजे चही अनि हेनबजे सिगुंब काखु पदारना खनब सेमिनार खनब काखुजिदा अखोई मयामना लेलंगनी कयाम वाना लेलंगनी हाइबजे सरकार अमतंग उबियोब इसा पाखंग लैसाबी फारे तोंगान तोंगान सेपरेट का अमम पामे तुयेब थादोरी निचा नुपा अतोंब हुजिक तुयेब थारमदाइने बोर्डिंग दा थंगदब मतमसिदा खोइदि पैसा लैतबनि नोंग नोंगमगी मिगी युम दा पोट योनब चलेरगा तालगा चाबनि इसा बोर्डिंग दा थंब ngamde इसा सेंब ngamदरे लान सिदा चानब होनबदा हुजिक दी खोइदि वाखल लैना नारे हक्चांग अमता फत्तरे अनाबा ngata ngaire हुजि इसा लैसाबी बोक्ता वाखल लैना नारेबा सिगुमाइने कयाम कुइनि हिंदोइनो खनबदा युमदा कैदंगoi चत्तोइनो खनबदा खोइ याम वारे मिगी मयुम मेमदा पोट योन बिचत लेरे मिगी थोंजिनदा नीबदौना कप्पा लंबीदा मीना योनबीद्रा लैबीद्रागा थीना ngang ama pan tho lambida kap leire अखोई इकाइरे सुमाइने कयाम कुइने हिंदोइनो खल्ला खल्लागा लमांग तुमांग दा फम्मा कप लेरे पोट योन थोक लेरगा हौजिक मोरेदगी तसेंगना चेलकी मी कुंथ्रागी मथक्ता ओइना सिगरे लोइनाना हौजिक अखोइदा लैजरिबा वांजिंग कुदोम पोपी रिलीफ कैम्प असिदगी सिबसु मिसिंगजे तरुक सुरे लोइनाना हौजिक पैसागी मतंगसिदा थेंगनरिबा अवाबसि आईडीपी सिंगसि यामना चावना थेंगनरि मसिदा सरकारगी माइकैदगी थोइदोकपा फंगदरी हाइना थमजनिंगे मसागी मरमदा लांजेनरबा प्रजाजिंग मराइबक थीरबसिंगसि गी येंबिरगा मखोई मसागी मयुमदा हंजननबा सरकारना होना बिगनी हाइबसि खबरगा न्यूज की चैनल सिंग ताबदी फंगी अदुबो ngasi फावबा सरकार की माइकैदगी करिगुम स्टेप अमा लखलप उद्रि हाइबसि मक थमजनिंगे पांगफम थोपा सरकार की पिभम थोपा चाकथुंगना चिंबा मदेगी अखोगी कंपेटिशन चिंबा मफम मतम चान पिथोकबिरगा अथुबद मतेंग पांगबिउ लोइनाना अखोगी फंगफम थोपा सिंगदु पिथोकबिउ मोन ग फमगा ताइनबदा पीता दब नुमि यावदे बा खोइसे इयुम माइकै मोरे येंगबदा खोइ याम वारे बा इयुम दा चानिंग दबा इयुम उदबा नुमि जे सुया यावदे खोइ कुमै पियोमि नोम नोमगे लेत याव चले अखोइगी निसारो सुदुम थुंद्रे अखोइजु मियोइबनिना पामे कुमै पियोम नुगाइना लैनिंगे सरकारना लाजु लोइसनबिदे युम दा हंजलनी डिसेम्बर बुकी मनुंगदा मोरेगा चुचाम्पुगदी हंजलनबा यारोय अमदा मु होंगने अखोइजिबु साना पोलाबा मोइना पामदबा लमहांग तुमांगदे युम सारा अमदा मु थांग कयाम खोइनो सुमाइना अखोइ थांग लैदोइनो ngamaroy अखोइदि सिदगी चटपा सिदगी चलनगे आइदि अखोइ मोरेदा थिनबिरोबा युमदुदा चलेरगा ने ला लोइदना लिरे केमदा लैरगा होइजु युम मोरेदुदा रिली केमदा लैजरुरगे अखोइ सरकार तौबम थोपा येंगबम थोपा खरा येंगबिरिरगा युमदा थिनबिरो या वारे अखोइ रिली केमदा लैबजे या वारे था कुंतरेट फाजिलब इरांग असिना मरम ओइरगा रिलीफ कैंप लैरिबा आईडीपी सिंगना मखोई की मसा मसु लाइक तंबा अना लायंगे ओइबा पैसा चंगदबा कया चंगलकपा अदु ngamnaba हाइदना मखोइना ngánu yen लोइदुना अमदि लंबी अमदि युम दा चतुना पैसा तालबसु खोइगी इमुंगी अवाद अपादि कोनरक्तबना मखोइगी वखन अदु सोल्तुना वखनगी लाइना नाब कया अमसु यावरे अमरोमदा पालिबा लेंगाक असिना मसा के मयुमदा हंजलनी हाइख्रबसु ngasi बाव हंजनदबा असिना रिलीफ कैम्प दा लैरिबा अहल ओइरबा मियोइसिंग असिना मसागी खोइरिना फुम तारबा मफमदा चतुना सिबा बाव फंगलरदा हाइबागी अचौबा वहंग अमा ओइरि हाइरिबा पखुम फंगलरदा वहंग असि मयाम पुन्ना गाइमिनबा तारे आईएसटीवी पाउगिदमक्ता सगोल सेम संजोयगी लोइना पाउदम जरिबा कर्णजित थौबाल डिस्ट्रिक्ट कोदोंगपोक्पी Haipau Jadonang Laikidabagi Marbudra Mari Subaning Sing Thoram ngasi state level Haipau Jadonang Dead Anniversary Committee na Sinduna Kaisampata Laiba Jadonang Pakta Pangthokre Thoram Atuda Jelerong Union ki President Oiramba Jangamlung Panmai Jelerong Union ki President Athai Kamai Union Pai Jet Yugi Chief Justice Adi Riyamai ZFA ki President Aguilung Gangmai Federation of Haumi ki Secretary General Yajing VCC Kabui Madas Association ki President Atongpi Kamai Amadi ZU ki President Oiramba Professor Maijinlung Kamsona Marweba Myoshing Oina Sarukyake
saruk yakibasingna laikhidraba freedom fighter haipau jadonang gi mitamda haikale katamduna ikai khumnaki thoramaduga mari leinana jalerong union gi secretary su oiriba state level haipau jadonang that anniversary committee gi secretary Pantijai Newmaina British Empire gi mayokta Manipur gi ning tamnabagi ihauda changsin kiba ihauda British ke khutta wayel amata phangdana haipau jadonang na thawai thakiba numit aduni numit asi mareibak mapuruk kidamak thawai thakiba athoba sigi maphamda kangluk puruk ki khena bathamdana laiminari ba yelhomi khudingna punna saruk yaminatuna ikai khunaba utminnagada ba numit amani anniversary committee na numit asi state ki thakta pangthoknaba state government ta kayarak haiduna laklabasu government na ngasi phawba tashinadana leiri haiki mahaki footprint ase hojik lei horiba ekhoi mirona mangondagi ekhoi mahaki maramda studies toba kanda yamna tamjiningai lei haibase tamjiningi maramdi ekhoi ningkha tamba adugumba jati amani mikha pon leigidabini haibase mahaki wakhaloni masi ekhoi nasu leiriba generation asina masi ki khongthang ase changsiba matamda ekhoi su mai pakpa ma oigini haina ahaki okhal dum thamjake nungba Sub-divisional headquarter da MLA Diganglong Gangmei na Sarugyaduna Haipau Jadonangi mitam ama maikum hangdoke Nat ki oiba jagoi isagi thorong kaya supang thoke Thoromatuda DC Thobal Hana Kamei SDO Ukrul Daningam Kamei amadi CSO gi luchingba luchingbi kaya na Sarugyake MLA Diganglong Gangmei na aikoi gi ipai pu singna kunai gi damak tauramba aphaba thabak thoram sing adu aikoi na hangatna yengba changi aikoi masel gi marakta leinaba thajanadab amadi pau phongnadaba sing khangdoktuna nungsi chanana leminana ba honasi tungi mirol gi damak aphaba thabak thoram kharada oirabasu tauram si haiki Jonang se non-violence, peace-loving oina toba ekoi Naga Raj movement di toba mini ekoi ngasi ekoi honor taru se ekoi we are sending peace message to all the people of Manipur. We are having a hard times now. Aduna ekoi nungsi samina na lemina ningai peace purak ningai mi miam honam insi Manipur se amuk peace oiba development leba state ama oina ekoi himinasi habesu appeal to mani ekoi gi youth sing naharol sing ekoi appeal jari ekoi jati ama khatani ekoi masen khana rugum si let's avoid unnecessary bloodshed let's live in peace let's live in unity have a message to ekoi naharun naga ge naharun sing jelengong ge naharun sing da appeal jari mani Tingkau Ragwang Chaprek from Assam, Manipur, Amade, Nagaland, Susinduna, Haipau Jadonang, Lake Hidabachahi, Marbudra Mari Surapagi Tauram, Jingmairung the Leba, Tingkau Ragwang, Kalungkai da Pantokre, Tauram Ajuda Deputy Mayor IMC, Pau Maibon Paumena, Religion Amadi Social Ripongi Lambida, Tongan Tongan Mamapam Singda Kundaduna Lediba, Jalarongi Purup Sing Asi Punsinanaba kanna khotnaramba misak amani asigumba jelerong singna khundaba mafam singda British na tax khombana chingba chatharakliba adugi mayokta leiduna jelerong miyam gidamak mahakna luchingtuna akanba mawongda mukna kiba misakni British ki mayokta thabak tawbagi damak mahakpu British singna phaduna fasi tawdun hatkibane jelerong gi phuruk khakta natana masigi haurakliba lamdam asida leiriba phuruk khudingmaki yelho phuruk singna haipau jadonang na lawramba thaudang lamba lambi adu khangba mathau tarakle lamdam asida miramdagi lakpa mitop na lamdam asibu mache tanaba yaikhai thingai rakli basing asi punna thingnaduna yellow phuruk khaktana rule tawba lamdam ama ohenna ba honaramba jadonangi thaudang adu haujiki matam asida yamna maru oi haiki Death anniversary pangthok liba tiarsin pangthok ibasna takpadi masi magi dream do success oire habado aikhoi punamakna thajaba makhada hoifo chathari bani habda thamjake Haipau Jadonang Laikidaba Chahi Marbudra Mari Surakpagi Dead Anniversary ki Thoram Ngasi Haipau Jadonang Park Tamenglong District Headquarter da Jadonang Dead Anniversary Committee Tamenglong na Sinduna Pangthokre Thoram atuda Tamenglong SDO Maidinbui Dachongta Tausem SDO gi Paul Nungsha
Additional Superintendent of Police Josiah T. Pamay amadi tongan basis o singi luching ba singna saruk yakibaga loinana haipau jadonangi photo da laishu katuna ikai khumna butke tongan ba resource person singna wangangke thoronggi saruk ama oina private amadi government ki school sing shuti thaki National Sports Day ki thoram ngasi Manipur gi mafam khara dasu pangthoknakre Changangai Airport Road laiba Harvard School na sintuna National Sports Day ki thoram ngasi pangthokre thoram atuda Manipur Police Sports ki SP Laishram Sarita Devi na special guest oina sargyakhi thoram atuda school asaki principal Dr. K Nabachandra Vice Principal Kaithelakpam Jiten Academic Coordinator Khundongbam Hemantana Marueba Mir Singh oina sargyakhi Thaurong mari leinana Manipur Powerhouse of Sports haiba thimda essay competition da makong mathang taraba school asigi mahairoi singda certificate amade khudol pot piduna pungning thawrke tungda thangta taekwondo ta khoshaba yoga amade mui thai ki masana singi performance sing utke Manipur Police Sports ki SP Laishram Saritana hawgalagli benha singna lairikta oirabasu sana khonabadabu oirabasu tongan bahiram singda mai pakpa mi ama oige hairabade hakchang phana thambaga loinana khonaba kanba mathau tai Mioi bagi punsida tongan basingna ba kaya laklabasu isana pamna changsiliba sinpham singda mai pak pangamna ba khonaba kangadabani madu khaktana Manipur bu malemda saktak pangamgani chawkhat palepak ama oiba ngamgani mahakna piklingai matamda mahaki apokpa mapangan na kaina kibana imung manunggi awaba amadi khudong chadaba kaya thengnaduna laklaba matungda mahakna ngasigi phibam asi oirakibani mahairoi singna khonaba kangadabani phongdoki Bagi sadar sinsta ina haining basi kaino harakanda noida aina specially request owning basi kaino harakanda noi na pami ba fil da thwa yaw na hono te am sincerity na isa thamoi minam gano nang na sa minam jar de nang mi oro ba minam basi di fatte oi de bangang se fatte kaino isa minam gano thamoi se eng nang ngam mi ba jaga do thamoi se eng na tang pe sam tang par ga su ai di sente sam tang par so thwa yaw na thamoi se eng na pa biram ba de gi sente sam ta ira so thwa yaw na se eng na ibiram ba adi yum do kon bheng bor so thwa ayana kolang kotang phenga so thawai ayana pheng biramba adu ragade nang nong ta success hoiba do adum tungde na tanara daw Principal Dr. K Nabachandra aikhoi gi mangda tongan ba athing ba ayat papirakba awaba kaya thingnarabasu honaba kalabade mai pakpa mioi ama oiba ngami haibase Laishram Sarita gi punsi wari dagi khangle haugalagriba mahairoi singna aina pamliba pandam adu phangde haiduna honaba lepayade pamliba pandam adu phangdriba phawba honarabade aina pamliba sinpham aduda mai pakpa mioi ama oiba ngamgani haiki 80% pangiba na 80% pangiba nataga 90% pangiba anganguba sangdal nuraga nuaitaba orgadi depression pokani aduna compete against yourself akoi thabak khudimaktani farm determination ma leraba adorgadi koina punsida mai paoidabagi maram leite Sport to promote peaceful societies haiba thimda National Sports Day celebration thoram Lampel Pataleba Rims ki Department of Sports Medicine sinduna Department asiki holder supang thokre thoram atuda Rims ki Director Professor G Sunil Kumar Sharma Laishram Rajesh Din Academy Rims Arjun Awardee Laishram Sarita Padmasri Awardee Oinam Bembemna Sargyaki Thaurongga mari leinana Arjun Awardee Saritana mamangai matamda sanaroi singna sanabada sok panba yaurakpa matamda sanaroi singi oiba akhanaba layengpham amade layeng pathap ningthina haiba Dr. Laitabana lamdam asiki mingchat purak pangamgadaba sanaroi kaya lamakhangda sanabadaki pothakiba yaudaba nate adubo ngasidi Rimsda Sports Medicine hangbadagi sanaroi singna sanabada sokpa yauraklabasu mapalamda chatpagi mahutta mafam asida laina layengba yarakpadagi sanaroi singnasu mating thokna sanaduna lamdam asiki mingchat purak pangamle haiki Sanaroi na khwaidagi mentally down chapase karamba point jaga da oigani hai kanda sanaroi ma se sanarani na injury thokano ase yade ade sometimes solok yawi khong telok yawi natraga mayam problem mayam mathur yawi medical di line da dubu
सानबदी फ्यूचर दा फाव होबे याबा अखोगी कलीग सिंग दे सुंगारे फ्रेंड सिंग दे सुंगारे सानबदी तुम दे फ्यूचर दा फाव होबे याबा मयाम अमा प्रॉपर मेडिकल गाइडलाइन से फंगदबदगी सानबदी केरियर लोसिंग दे फ्यूचर याम नाइना अमुक हेना नुंगाई जे हदा इखंग खंगौदना अखोगी स्पोर्ट्स मेडिसिन हांगदोरपसे असि अदुकी मते नुंगाई हौजिकसे अखोगी चिंचाननी खंगदे अगांग सिंजे खोगना तौरपा खोइना होनरपदुदगी अदुगी सरुक अहम थोकोगे अमा बो याम वाना यौरेबा अदु मोइसे इंजुरी से हेलपा अदि मरुइना नी को आइना रिक्वेस्ट होनिबसे थोक्तदे सिजे खतंग मयामना खतंग एनालाइज तौबिरगा कमाइना तौबगी नीगुम्बा इंजुरी होसे नी से ख्वाइदि मरुइना अखोगे अगांग सिंसिदा याम सोकन बाइदे असी मैम जे अमल लय असी मैम जे खुगी मतम साना सुमाइना सपोर्ट तौबिरकांदा सानोवे मणिपुरगी हेना अफवा फाव सानोवेसे अखोई पुथोको मंदुया National Sports Day Thoram Asti Tangmu Region Water Sports Complex the District Youth Affairs and Sports Office Bisnupur District Rowing Association Amade Bisnupur District Canoeing and Kayaking Association ka punna kusham naduna pangthokre Regional Water Sports ki sanaroi kayana National Sports Day ki paujel puba boat rally ama chatuna apunba water sports ki event taragani thoida athoehen changdam nake District Youth Affairs and Sports Officer Bisnupur Hizam Jitna ngasigi numit asi Major Dhyan Changi mapok numit pu ningsingduna laibak sinba thungna pangthokpa thoram oirabasu Manipur gumba sports ki industry ni hainariba state amadade yamna maruiba numit amane Hauzik lairiba water sports ki apaba sanaroi kaya asidagi hena sanaroi puthokna ba honabada hena lairamliba water sports Hana Lairamliba water sports ki complex asi semgat pachangli asigumba dilapidated condition amada lairiba complex asidagi Manipur gi mingchat kaya purakliba asi hauzik lairiba phibam asidagi khara hena midyang changduna infrastructure lairiba sing hena hapchinduna yengsilabadi outstanding oiba sanaroi kaya masing thingamdana puthok pangamgani haiki Mari lina bo authorities na mamang di hona biraga lai hen amasta okil thade biraga hen hona birakani hai bagi khaza badu lai jai ko isama ki oina sumasta themkat laga bangang ji usi international level da ngang mayam sali national level da mayam sali hen hen mapung phana buthorkani hai badu ko lai infrastructure mayam je samkat biraga jaga ji samkat biraga di hen mapung phaba chowa inot amaga loina samkat badal ko state ki mai por mangam jaga do soi soi oini hai bo thamjage Manipur ki MP Leisem Basana Jauba Madi Vidya Bharati Shiksha Vikas Samiti Manipur Anina Punakusham Naduna Numit Humni Chupna Chathagadaba Sansad Khel Mahotsav Lisingani Kungamanga Ngasidagi Konung Mamangda Leba Bal Vidya Mandir da Hodokre Chaukat Pakunai ama Ohenaba Tungi Yumbi Oigadoriban Hasingna Masamo Phaba Apaba Wakalon Khanba ngamhanba amadi thakshi khasi leihanba changi mapangal kanba amadi fit India ama ohenbada punna thodang lominaba matam oire haina MP Leisem Basana Jaubana haikre hockey masanada singtha nariba loinana Padma Bhushan Award Major Dhyan Changi Chamaga Kun Suba Mapok Kumun ga mari leinana Laibak Pumbagi oina ngasi National Sports Day haina thoram pangthokliba asigi saruk ama oina Laibak Pumbagi oina MP Shingi Midyang Makada Sansad Khel Mahotsav pangthokliba asigi manungchana Bal Vidya Mandir da numit humni gi sports event asi pangthokpani MP Leisem Basana Jaubana Makatana Sansad Khel Mahotsav asigi manungchana Prime Minister Narendra Modi na Laibak asida leiriba Mipung Khudingmakpo Masamau Phaba Aphaba Wakhalon Khanba Laibak asigi chaukat thorangda mapung phana saruk yaba citizen amamam ohenaba pandam thamli haiki Every citizen of India halobe yai natraga nahawobe yai mase nomogi manungda punga matangi kaithoga koi salabungda mana haiba mana ngamba halorega mana ngamjaba nahawoga ngamjaba punga mamantangi sala kona bada mai onsalu masamu phaba healthy oiba strong oiba dumba India ama fit oiba India ama sembada masi asoba khongthang amani BJP Manipur ki President A. Sardana Manipur da Laibak asigi oina sana khotnabaki lamda chauna thodang loriba asi khangduna National Sports University thambani lamdamasti da leiriba mipung khudingmangna tungi yumbi oigadoriba nahasingbo mentally amadi physically fit oiba amadi lamdamasti ki culture bu yokhatpa mioi ama ohensi Viksit Bharat Abhiyan chapchana thodang lohansi haina phongdoki भारत की प्रधानमंत्री की विकसित भारत हाइबा अदुगुंबा भारत अमा याना डेवलप तौरबा कंट्री अमा पुरकनाबा होटनाबदा
सानरोइसिंगी अचौबा थौदान अमा लई हाइबसे उत्पीबगी अदुगुंबा तांकक अदुनी National Sports Day की थौरम मणिपुर हॉकी अमसुंग साउथ ईस्ट यूथ ऑर्गेनाइजेशन सिंधुना पांगथोखरे लेबाक की थाक्ता दि हॉकी विजर्ड हाइना सखंगनरबा लेजेंडरी हॉकी सानारोय मेजर ध्यानचंद गे मपुक नुमित कमरी लेना पांगथोकनरिबा नेशनल स्पोर्ट्स डे थौरम शेयोगी एस्ट्रोटर्फ हॉकी फील्ड पांगथोखिबा थौरम अदुदा थोंजू एसी की एमएलए टीएस विश्वजीत ओलंपियन खेत्रिमयुम थोइबा अमदे ऑल इंडिया हॉकी की प्रेसिडेंट ज्ञानेंद्र निंगोम्बम हॉकी सानारोय अमसुंग अतै मसक नाइबा मियोय केयाना सरुयाके नेशनल स्पोर्ट्स डे की थौरम का मरी लेना एग्जिबिशन मैच अमसानके थौरम अदुदा एमएलए टीएस विश्वजीतना स्पोर्ट्स न खुनाय असिदा अचौबा पाउजेल अमा पीरे हक्चांग फना लेबा अमत ओइबगी थौना असिना चिंगबा पीरिबा पाउजेल असे मेपुंग खुदिंगना नुमित असिना लाकपदा खंगमिनसि हाइखे societies da koina awareness ama du di kari gino hai kana physical gi oiba awareness aduga sports ki importance se sigi awareness ama piboina koina sports gi phang iba ko gi integration gi aduga united oiba importance sing je society da koi mami ta halaga hen tholoi ba ngang sing ta hena inot ama piboga loina na koina mofam se da koina sisu exhibition hoina ko gi leriba haloraba ko veteran mayam singa ngang sing pulakanda ko gi sanabagi laga ani sigi oina koina si pangthuk sabne Mount Everest College Senapatina National Sports Day Lisingani Kungamanga ki thauram college asigi campus ta sports to promote peaceful societies haiba thingi makada pangthokre thauram asti Ministry of Youth Affairs and Sports Government of India ki directive makada State Governor amadi Directorate of University of Higher Education Government of Manipur amadi IQSC ga Sports Committee Mount Everest College Senapati ga khushamnaduna legendary hockey shanaroy Major ध्यानचंद की मपुक नुमित का मरी लेना पांगथोकपने मणिपुर दा एवर्सन बो कंट्रासेप्टिव मेजर ओइना सिजिनबगे कॉम्प्लिकेशन ना मिरोन बिनुपी मंगागी मनुंगदा अमदी खुदोंगथिबा थोली हाइना डॉक्टर मीना सेरामना हाइख्रे स्टेट हेल्थ सोसाइटी नेशनल हेल्थ मिशन मणिपुर मैटरनल हेल्थ डिवीजन अमदे इंस्टीट्यूट ऑफ सोशल रिसर्च डेवलपमेंट ना पुन्ना सिंधुना इनहांसिंग सेफ अबॉर्शन राइट्स एंड रेस्पेक्टफुल केयर ऑफ marginalized women in Manipur haibasida pangthokpa nomaki oiba workshop kamari leinana wafam asi phongdokhibane thauram aduda Director Health Services Government of Manipur Dr. Chambo Gonmai Family Welfare Services Manipur ki Director Dr. N. Hemanta Kumar Health and Family Welfare ki Joint Secretary Dr. Banti Singh Konthauzam amade official singna sargyakhe Maternal Health ki matang da National Health Mission Manipur ki Advisor Maternal Health Division amade Directorate of Health Services ki Consultant Vital Statistics Dr. Meena Seramna थौरम असी अबॉर्शन मतौ करमना खुदोंग थीबा यावदना तौहनगने कॉम्प्रिहेंसिव अबॉर्शन केयर हाइबसिदा मिटिंग थमदुना पांगथोकपनि हाइखे नुपी ओइबिसिंगदा मैटरनल डेथ की ख्वाइदगी चावबा अहुम सुबा मरम अमदे चादा निपांदी अनसेफ ओइबा अबॉर्शन न थोअनबने मणिपुर पीएचसी अमदी सीआईसी सिंग यावना थौबाल डिस्ट्रिक्ट हॉस्पिटल बिष्णुपुर डिस्ट्रिक्ट हॉस्पिटल सीआईसी वांगोय अमसुंग जेनिम्स तसु कॉम्प्रिहेंसिव अबॉर्शन केयर की खुदोंग चाबा लैबा पुन्ना सेंटर चामगा तरानिथोय लैरे सेंटर सिंह असिदा चुमनगी एमबीबीएस खक तमुबा नत्तबा निंगथीना ट्रेन तौरबा डॉक्टर सिंह स्टाफ सिंह अमदी खुसु खुलाई सिंह लोइनाना कॉम्प्लिकेशन थोलकपदा थेंगननाबा हिदाक लांगथक सिंह निंगथीना फंगनबा चंगे स्टाफ सिंह नस्तु प्राइवेसी अमदी कॉन्फिडेंशियलिटी निंगथीना ngakpaga लोइनाना लैरिबा खुसु खुलाई सिंह निंगथीना सिजिननाबगा अमदी प्री एंड पोस्ट अबॉर्शन काउंसलिंग की खुदोंग चाबा फंगनगदबनी हाइखे अदुबो हाइरिबा फैसिलिटी सिंग असिदा अबॉर्शन तौदुना 53% कुंबा प्राइवेट सेक्टर द तौबना सेल चंगबा हेलहनबदा नतना कम्युनिटी अमदे हेल्थ केयर द सोले लिसिंगनी कुंट्रा फावदा मैटरनल मॉर्टेलिटी रेशियो असि 1 लाख लाइफ बर्थ की मनुंगदा हुंबुद्रा की मखादा लैहन्ननबा पांदम अदुदा मित्यंग थमदुना ngasi थौरम असि पांगथोकपनि हाइना डॉक्टर मीना सेरामना मखा ताखी
अखोइना मेटरनल हेल्थ की प्रोग्राम नुपी ओबी प्रोग्राम तौब मतमदा प्रोग्राम अयाम बसे अखोइना फोकस तौसी नुपी सिंगसी नादनबा सीदनबा मसा फना लेननबा अचासो अप पोकननबगिनी नुपी ओबी सिंगसी सीबगी चांगसे 8% सिदी अनसेफ एबॉर्शन थोहल्ली अदुगा मसी यामना मरु ओइरिबसिना मसी प्रिवेंटेबल ओइ ngakthokpa yai koi thohandaba yai adu masi thohandragadi nupi singsu nadre adegi sidre aduga khoigi sustainable development goal da maternal mortality ratio haidana nupi oibi sibagi चांगसी 70 per lakh live births hai masidagi less oiloi but by 2030 da masigi pandam si akoina abortion si phajana safe oina tawbiragadi handhani haibagi goal do su achieve tawni haibagi pandam da koi tawjabani ZEO Journal gi makhada leba khunthok ngambi upper primary school na sintuna National Sports Day ngasi school asida pangthokre leba ki thakta di hockey wizard haina sakhang naraba legendary hockey sanaroi Major Dhyan Chand gi mapok nimit kamari lena na pangthok pathorum aduda Arjuna Award amade Padma Shri Award pangkraba laikhidraba school asigi mahiroi oiramba ngangom dinku ki photo dalai shu katuna ikai khumnabut ke thorum aduda Devon Moirang Tham District Youth Affairs and Sports Officer Olympiad coach yauna school asigi oja staff amadi mahiroi singna sargyaki Biramangol College Teachers Association amadi Biramangol College Students Union asinduna college asigi hangduna lairiba principal athuba matamda hapiyo haina ngasi college asida wakan mifam pangthokre ngasi wakan mifam aduda college asigi oja sing non teaching staff amadi mahiroi singna sargyaki Biramangol College Teachers Association ki president L Shyam Sundarna tha aniga numit mangani hangduna laklaba principal asi athubada mention biu anauba principal amalengakna order thoktuna Dr. S. Surenjit po principal oinaba khalakhi adubu mahak charge laukhidre principal leitabasi asuki matik wai union ga mari leinaba activity pumba phel oire hanagi principal o Premila Chanuna sanction toramba annual sports ki senpham phauba kaiba yadaduna annual sports tawbangamdre Provisional certificate pibangamdre handicap oire staff singdasu asuki matik wahalle Vice Principal Anina class leptanabadi yamna kanna honare college asi nomagi maning halle September ama phawbada hangduna leiba principal asi hapiraktragade ahen ba khongjang oina employees singna black badge thetuna service tawrgani haiki छात्र सिंह की यूनियन की मरुइना पांथोकदबा एक्टिविटी सिंह अमत पांथोक ngамदन लई अखोइगी हान लैबिरमबा ओजा डॉक्टर ओ प्रेमिला चनुना अखोइगी सैंक्शन तौबिरमबा पैसा दु ngasiदी प्रिंसिपल लैतबनिना हाइरिबा एनुअल स्पोर्ट्स असि तौब ngabdaduna लैरि अमदी कॉलेज असिदगी पास आउट तौखरबा छात्र छात्री सिंगी लौगदबा प्रोविजनल सर्टिफिकेट न चिंगबा अमत्ता अखोइगी प्रिंसिपल लैतबना मरम ओइरगा साइन तौबिनबा लैतबना कोई छात्र सिंदा असमे मतिक अचौबा अखोइगी हैंडिकैप अमा ओइरी लोइनना एम्प्लॉई की साइटसु हाइनिंगाइ लैतना अवाबा मयाम अमा मायुकनरी कॉलेज असे एकेडमिक की लाइन ददी अखोइगी कॉलेज असिदा अखोइगी VP अनि लैरी मखोइ अनिना अंगम थाकता होनदुना क्लास न चिंगबदी अखोइ मिस ओइदननबा कन होनरी हांगदुना लैरिबा प्रिंसिपल की पोस्ट असि लागलिबा सेप्टेम्बर की तारीख 1 Monday फाउबगी मनुंगदा गवर्नमेंट ना हापिरक्त्रबदी अखोइ कॉलेज असिदा लैरिबा एम्प्लॉई सिंगना अखोइ ब्लैक बेज थेतुना अखोइगी सर्विस तौबा हाइना लेप्सर Isa gi phurup jakhotna bahonabada atopa phurupna lana lokpham thokte haina lamlai kendra gi MLA KH ibom chana ngasi pungdongbam da sagadaba apokpa marup pungdongbam mayai sanglen gi Pamban Pamlen ge urep uyung tambagi thorum da haikre thorum aduda Rajya Sabha gi MP election basana jawba pungdongbam GP Administrative Committee gi chairperson oiramba I Prem na chingbana saruk yaki Thaurongga mari leinana election basana jawbana Nauria Phulogi wakhalon saugatuna thabak tauriba apokpa marup na taurakpa thabak thorum khudingmak saugatkani haiki Ibom chana makha takibada aikhoina isagi phurup chawkhatnana bahonabada jingnaningai oide aikoi khudingmakna phurup kidamak punna khona minaba yaba sing thiraga angam bathodang lominaba tangai fade isagi iphurup kidamak karigumba khara tawbada communal oiba michang mikhai naibu oinasu uhaningde haiki
मागी जाति की धर्म मागी लाइनिंग लाइसोन पुनः ngakchabai akoi की जाति sin ngakradi atop जाति ne laaga koi phanaba kana su tawroi adugi wakhalon do koi hujik leitabagum tawribase lainena honasi sumnadagi chungba thodo wathu thola kanda dress sela kanda koi de aduni haina utpa khaksina tab akoi gi thamoi manungda koi manipur labak se hujik karma film de leiri akoi gi jati se karma film de leiri masida koi na kari dai te lauraga kari पांथोगा असी पुनमुक्ति कलगा पांगन कन्ना थंबंग मुदगे हाइबसे कोई ngasi gi nuti gi tawriba thabak sidasu matam punumakta kaawdaba haibida madugumba ma sange Langjing da leiba pari imom sindam sang high school da numinini chathagadaba exhibition hawdokre thormadu da journal 1 Impal West ki ZEO Yunam Hemchandrana mahiroi singna skill hengat hanaba honabaga loinana wakhal losing hengat naba honaba tangai phadaba matam laklabane mama mapa singna macha singbu kari na hena pambagi amadi hainabagi haibadu thidokadabane ngasidagi hawriba exhibition asina mahiroi singi lotuna leiriba talent phongdok jabada mateng oiragani haiki इचासिंसे ख्वाइदगी हैख्रब मीदुसु मागी वीकनेस लेबनी ख्वाइदगी सोन गबदुसु मागी स्ट्रांग एरिया लेबनी अदुना ममा मपा ओरिबा ओजा पेरेंट्स अखोई इथौदी इचागी असोइबदो फाइन आउट तोगनते इचागी गुड पॉइंट दो मधु अखोइना उबीब तंगदबनी अदुगा मधु दैदुदा इंकरेज तोबिगदबनी मधु अखोई ममा पाना खंगदना जोखटबा ngamdr तारगसु स्कूल की प्रिंसिपल स्कूल की ओजासी मखोइगा तापथोक तासिन तोबियो Thorongga mari lainana S mem chachanuna exhibition asida mahiroi singna saba model humpu amade craft ki pothok kun utle school asina hana sinkiba exhibition singdagi state amade national thakta saruk yaruba kaya yaukiba singsu utle thoramasi NEP 2020 mai pakna inaba ngamnaba honaba thoksil gi saruk ama oina sinbani haiki मथंग चाहिए कोई चाहिए खुदेंगी यामना पीअबसु चावरबसु एक्जिबिशन से अंगांग सिंगी मखोगी थिंकिंग क्रिएटिवनेस अदे मखोई तोंगान तोंगा एक्टिविटी से मपुंग फानबगी दमक्ता NEP 2020 दसु मरोइना बेस तौरगा मखोई पुनमक से अंगांग सिंग असिगी डेवलपमेंट माइंड इंप्रूवमेंट की दमक्ता तौजबनी Santi hanjilakpagi mami urakpa matam asida PUCL na puthorgliba report asina maitai da maral sibagi mawong asina takpadi organization asina Manipur gi irang asi amukha na mayol chonghanduna kankhallak nanaba shinba oina ui haina maitai council moren haire masigi matang da Bharat Sarkar na sengna kangluk ki irang asi loishin ge ninglabadi asigumba irang gi mai churiba PUCL asigi mathakta jabjaba ain gi oiba thabak lokhat piu loinana organization asina semriba aranba michang mikhai naiba namatagi mawong oiba report asi thingjin biu natrabadi report asigi awai akhum taunarakpa matamda ingtharuraba irang asi amuk na horaktuna पामदब थौदोक कया थोरक याय मसिना अखोई लोइनमकी अमांगबन नत्तना अफबदी अमत पुरकलरोय PUCL नसु मसिगी रिपोर्ट अस्ति हदोकफम थोए रिपोर्ट असिना कांगलुकी इरांग असि अमुका ना हौरक हल्लबदी PUCL ना दायित्व पुगदबनी हाइरि हौजि पावगी मरथना तेंबब्रे अमतंग लोमिनसि Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kuntra fauba free breast and thyroid cancer screening camp ama pangthok chagadauri. Mammogram ama sungmari lainaba investigation da 20% concession loinana procedures da 15% concession gi khudong chaba pizari. Breast and thyroid kamari lainaba hakchang gi nuaitaba leibiragadi khudong chaba silobi ho akupa marol di damag Shija Hospitals sa pau phobiro. Honglakliba punsigi lambi sida araiba chaba yaba makhai sasinari. अदुने हिदाक लांगथक कयाम चादब यारक्ते चासिलिब सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंग मक्सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल दादा ये मकी गनो अजब थमो सिगी हमसे नेक्स्ट टीएमटी ना चेक्सन ना लाक्सिलगा थमखबनिने दादा नंगसे जुहार हाबगा अमत कीदरबो असुमना मयामदना मचल बो नापशन दुगम मसिगी युमसिबु असोया नान फोकदबतगी नेक्स्ट टीएमटी ना नापसेली
Extec TMT Zoar Habating Laptop na Basembani. German technology Sinamana, concrete Katokna Tinaba Matamda, Babang Amukana Hengal Adley. Extec TMT, strength is in the grip. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudakta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Braki matunga mukana taram nokchari makataba pauda Innovation Hub Manipur Science Center Tagyalpat Department of Science and Technology na Shinduna Haukiba Tangkun Gataretagi Numit Humni Chupna Chatharakpa Numit Humnigi Science Teachers Workshop Cum Demonstration for Chemistry Teachers for Class 9 to 12 ki thauram ngasiloshin kre ngasiloshin maki thauram aduda Joint Director Department of Science and Technology TD Com Finance Officer Science and Technology Natalidita Ningthau Khongjam Joint Director, Directorate of Education S. N. Tikendrajit, Director, Science and Technology, Chingakhan Sachi Amade, Department Kayadaki Lakpa Oza Kaya Amade, Trainee Kayana Sargyaki. Ngasi workshop Loishin Bagamari Lenana, Joint Director, Department of Science and Technology, TD Komna, Science Subjecta Makal Makha Kaya Amagi Subject Lay, Masi Manungda, Chemistry Hyper Subject Asida, State Asiki District Kuding Maktagi, Chemistry Subject Ki Oiba Oja Singi Oiba Workshop Asipang Tokpani, Masigi Maru Oiba Pandamde, Tungi Mirol Oirakadaba Mahiroi Singh, Doctor, Engineer, Scientist Oirakadaba Mahiroi Singh Asibu, Hauziki Honglakliba Technology Amade AI Gi Maramda, Mapung Pana Knowledge Pibangamna Bahaiduna Oja Singi Numit Humnegi, Workshop Asipang Tokpani. Hauzikti Malemgi Khong Chaukat Lamjelda Aduki Mate Yamna Yang Chatre Masigi Ahong Bakayasi Oja Singh Asidasu Knowledge Lehen Bakaloinana Oja Singh na Amo Makoigi Mahiroi Singda Knowledge Share Tohon Bahabasi Yamna Matautai Anoba Technology Singh Asisi Naraga Mahiroi Singda Taktuna Amade Mahiroi Singhi Midmang the Uhanduna Oja Singh na Takpirabade Mahiroi Singda Kanghaningba Kangning Soidana Pauhangani Masina Mahiroi Singhi Wakal Loksingda Hena Kumang Choksin Gani Haiki. अखोगी फ्यूचर जनरेशन असीदा मोहना छात्र सिंगदो मोहगी पुंसी मोहगी होंगचत खुदिंगदा मोहना मोल तौरा लमजिंग बिरगा अफबा मी ओइबा ngamnanaba oja singsida akoina takpa tarabdi mohoina mu छात्र सिंगदो तंबीबा ngamngani haina khanba hojiki prithibhi sidi fast changing world yam thugraba with the advancement of science and technology chawkhalakpa singda everything changes very fast masigi sida akoina ahongba fc खरा थेंगनबा ngamdabradi tarabadi akhose laihauba tabani aduna chhatra sing konagi yumbi oirakadaba singse akhoina mokhoise train kamaina future se face tawba ngamnana bahina oja singse akhoina training tawbus new approach using innovation se sinaraga habdi anoba technology se the sinaba matamda mokhoise uba ngamdaba pochai khuding makto uhalakpa matamdadi mokhoise henna bahap tarakpa oirabdi mohisida khangningba helai haba curiosity se mohisida chhatra singsida khanghaningba phawhanba moida phawrakpa kandadi mohisida khamanga moi haba Manipur University na lauba biat lisingani kungahumdoi kungamanga amade delayed lisingani kungani thoi kungamari batch ke exam singda position lorkraba student teacher sing taramna oktona pungning thawkre Ibotombi Institute of Education Kha Naurem Lekaina Institute asiki campus ta pangthokpa thoram aduda Bisnupur SC ki MLA Govindas Konthaujam High Court ki advocate Paunam Haricharan MU ki controller of examination T Shanti Kumar amade SCRT Manipur ki director Air Romel Sarugyaki All India ki oina pangthokpa competition da School of Education Technology SET IIE ki Mahiroi Singsu pungning thawatke thoram aduda wangang bada hanagi cabinet Minister Govindas Konthaujamna phongdokhibada oza oibada B.Ed ki certificate compulsory oina changbana certificate chumaru oi adumoinamak aphaba oja ama oibagi matek magun sing adusu yauna chatpa mathau tai haiki aphaba mahima sing takpi tambibada training loiraba oja sing achauba thodang adu pangthok minaduna thodang lomina si haina Govindas na makhataki miyoiba koisina tawangam da poti amta leite adu kamaina tawangam hodrino harakanda determination le hogdabaduna oiramganeba ai will what pagi oiramganeba
aduna koi gi society se uplift tawbada lairi khaiba mathau tai supna gi pawa amsung ibadu nattaba se koi mapung phaba mi ma oigadoba society se uplift tawnawa aduna proper education phangagadi khunai ama saukhatpa mapangan kanba society ama yamna clean oiba society ama violent free oiba society ama transparent oiba society ama koi soidana leigani aba adugini afaba education isa sing hauliba naha sing sta import tawada training loiraba topar tabirama mayam sing sigi jogdan sacrifice mayam ma koi sangi Ukrul district ki ngahui amade chingai gi lambi mafam anida chingning khaiduna gari chatpa yadre ngahui junction dagi kilometer tare lom chatlaga leiba amade kilometer mapalom chatlaga leiba mafam anida chingning khaibagi thodok adu thokpani chingai khul gi chairman yangmi rivana chingning khaiba asigi matangda local MLA Kashim Basum da khanganduna athuba matamda lambi semjin binaba haijaba laikre lambi asi ningthina semjin dringai manungda gari chatpigan haiki Drug related issues, communal harmony, mob violence, criminal law and others haibahiramda consultative meeting ama Kaching District Police na sinduna Swara Bazar da pangthokre Library cum Information Center gi sanglen da pangthokpa thorum aduda SP Kaching Priyadarsni Laishram Additional SP Atokpam Romendro Jongtham Binoy amadi OC Kaching T PH Priyobartana chingba miyoi singna saryake Anjuman yauna tongan ba club amadi mahiro union ki miyoi kayana thorum aduda saryake thorum aduda wangang kiba singna Kaching District Police amadi Swaragi tongan ba CSO singa khusam naduna thoaninda ba thodok sing thoktana ba amadi lona yada ba thabak sing tawdana ba punna hona minasi haiki Needy Home Academy Mapau Jingtun ki Annual Arts and Literary Meet lising ani kunung mga githoram as teach in time steps 9 Haibawa Kalonda School asigi multipurpose hall da pangthokre thoram atuda exercise ki Commissioner Hungyo Worsang yauna miyoi kayana saryaki social activist Asang Kasarna lamdam asida su lairik laisugi lamda apaba institution school na chingba kaya lairi pumnamak asibu mirairaga atoppa lamgina heli khanduna mapa lamda chatna bagi chatnabi ama leiriba asi thadok labade kanaba kaya phangani sel thungi awaba kaya leiba lamdam asida aremba da sel ka hena chading tobasi khunai asi maning hannaba thabakni masi aikhoi na thadokpa matam oire Mahana makatana mahiroi oiriba singna piklingai dagi hauna achumba lambi da chatuna afaba mi ama oina bahona gadamani mama mapa singna su maja singbo afaba lambi da lamjing bigadabani haiki Shalin Digital na sinduna Manipur da waroi sin purakpa ngamdana chahi ani hena lerakliba conflict asigi matangda Kolkata da August 15 dagi 18 phawa numit humni chutna khongjang changsinkre Long live India PM please visit Manipur Long live Manipur haina iraba warol yawba card paiduna minute tara silent protest pangthoki German Selin Digital Panjobam Lanajitna Manipur da thokliba conflict asigi matangda warisin puraktaba ase Manipur gi mioi ama oina thamoi shokna nungaite asu kuiraklaba sida Prime Minister na Manipur da laktana leiba si angakpa phawi masigidamak Selin Digital na sinduna Kolkata da khongjang asi changsinbani haiki अथुब मतमदा ऑनरेबल प्राइम मिनिस्टर श्री नरेंद्र मोदी जी ना अमुक्तंग मणिपुर विजिट तौबिरगा तंगदु लेतादना होजि फावो लेरिबा रिलीफ कैम्प द मी कयामा अवाचना खांगदना लेरिबा मसा मसागी मयुमना हंजनबा ngamdadana लेरिबा सिंग असि अवाबसि उबिदना अथुब मतमगी मनुंग द वारु छिनमा पुरंगनबगी दमक्ता सेलिन डिजिटलना भारत की जगह जगह द लेरिबा टूरिस्ट स्पोर्ट्स सिंग सिदा प्रोटेस्ट तौदना लाक्षबनी अथुब मतमदा ऑनरेबल प्राइम मिनिस्टर श्री नरेंद्र मोदी जी अथुब मतमदा मणिपुर द लाखपियु अदुगा तंगदु लेतादना लेरिबा सिगुमलबा इरेचा सिंगसिना वारिबा सिंग असे कम्युनिटी conflict ase atuba matamda location view Manipur lenga ki Director of Health Services na chaliba chahi asigi BSc Nursing tamnabagi counseling tawbada Indian Nursing Council amasung Manipur gi Governor chaliba chahi asidagi hauna Nursing College oina upgrade tawbada natana session haunabagi ayaba pirakhraba BSc Nursing College of Thawbal gi
कोता यावरक्तबदा महरोय कया निंगबा कायनारे मणिपुर लेंगा की डायरेक्टर ऑफ हेल्थ सर्विसेज न सिंधुना हौकिबा अगस्त कुनगमरी दा जेनिम्स की ऑडिटोरियम दा पांगथोकिबा काउंसलिंग अतुदा थौबाल की कॉलेज ऑफ नर्सिंग की महरोय लौबगी महोत्ता GNM ट्रेनिंग स्कूल की ओइना काउंसलिंग पांगथोकिबनी चटखिबा तांग कुनगमंगा दा इम्फाल जिरी लंबी की नुंगबा यौरमदाइदा गैस बुलेट टैंकर अमा एक्सीडेंट थोकपदगी लेखिद्रबा हुइकप मनिंग लेकाइदगी थौनाउजम धमेंद्र की इमुंग मनुंगी अवाबदा सरुक याबक लोइनना MDA ना सेल की मतेंग पांखरे खोंगचट अदुदा MDA की प्रेसिडेंट साइकोम बाबुधन एडवाइजर समोम गंगा असिस्टेंट जनरल सेक्रेटरी KH संगीचरण अमदे अतै थौपुबा कयाना सरुक याखि जनरल सेक्रेटरी संजय खेत्रीमयुमना मखाताना नोंजू था मतम ओइबना ड्राइवर सिंह नेशनल हाईवे सिदा लमजेन तानबगी थबक तौबिगनु मसिना पामदब थौदो कया तोइना थोकले नेशनल हाईवे अनि इम्फाल जिरी अमदी दिमापुर लंबी की फिबम का हेना फतबना ड्राइवर सिंह की मोंगफम गुमले मरी लेनब सिंगना हाईवे अनि असि मतम ग चुनब मवोंगदा अथुबद सेमजिनबियो अमरोमदा लंबी असिदा गाड़ी थौरिबा इचल इनाउसिंगना करिंगुबा एक्सीडेंट अमा थोकपा मतमदा हन्ना येंगलमदना चटपा तौबिगनु ngaihakta oirabasu mateng taubiu masina punsi amabu kanbada achauba mateng oigadawribani haiki National Highway 37 boro National Highway 2 boro nungju tha na mara moraga lambi phataba matam chana maintenance tobida na mara moraga sugumudasu gari gi ichinau singi laibak thiba yaba driver gi punchi mango yaba mayam ma thok tawda thoi masiju matam chana lambi singi bu khoi maintenance tobiu haina mari lenaba authority jingi mafam dasu ai manu puni jinjari अमरोमदा लेखिद्रबा ड्राइवर धमेंद्र की लोइनबिना महाकी पिकलिबा मचा सिंगी येंगलगा मरी लेनबा सिंगना अंगबा मतेंग पांगबिना हाइकी मागे पुछिना मनु मतम साना लेखिद्रबा तोंडावराय मैचाने सिंगी येंगबिना मकोई गायपना मगिना मा अंगम संगी मतम मबमदगी मतेंगी तंगबिनी जागे What's needed to realize oncology precision medicine globally Haibahiramda Karkinos Manipur Cancer Care Institute na Sinduna scientific program pangthokre classic grande da pangthokpa thoram aduda Karkinos Manipur ge director CEO Dr. GS Moirangthem amadi Manipur gi tongan ba hospital singe cancer research ki doctor singna sarkyake Massachusetts General Hospital Cancer Care के डायरेक्टर अमदे हार्वर्ड मेडिकल कॉलेज के प्रोफेसर डॉक्टर केट फ्लाहेटरीना प्रेजेंटेशन पीके थौरम अदुदा कैंसर रिसर्च तौरिबा डॉक्टर सिंगा क्वेश्चन अमदे आंसर सेशन पांगथोकी All Manipur Chess Association की मीटिंग मखादा सिंजमे असेंबली कॉन्स्टिट्यूएंसी की MLA युमनाम खेमचान की स्पॉन्सर तौदुना अनिरक सुबा स्टेट लेवल सिंजमे असेंबली कॉन्स्टिट्यूएंसी MLA ट्रॉफी ओपन चेस ट्रॉफी लिसिंगनी कुनगमंगा सर्विस रिक्रिएशन एंड ऑर्गेनाइजेशन ऑफ यूथ सिंजमे थोंगाम लेकाइना सिंदुना ngasiदकी हौदोखरे हौदोपगी थोरमदुदा इम्फाल म्युनिसिपल कॉर्पोरेशन की मेयर एल लोकेश्वर वार्ड नंबर 16 की Corporator Thauchom Elijah Amade Service Recreation and Organization of Youth ki President Ngairangbam Indrakumar Namarweba Mayor Sing Oina Sarukyake Tournament Asida Sanaroi Marbudra Humdoina category Mari Tokna Kaidoktuna Lamba Tonagane Tauronga Mari Lainana Ngairangbam Indrakumarna Hogalagliba Jespu Sanaba Pamba Sanaroi Simbu Tungda Apava Sanaroi Amamam Oinaba Makong Somba Oina SC ki MLA gi Matenga Loinana Pangtokpani Haiki Honorable MLA Yumnam Kemsan na yang nasobat dahil tama logi naga sigumbat tournament na si pangtok sa bangam kibani years na puminga dadana international git hatta yobangam na ba koy na makong kitang chomza ba se aso angam jawro gusto apigani Roish lakpadamar weba pau amka na pijari पंचायत के एडमिनिस्ट्रेटिव कमिटी अमसुंग एडमिनिस्ट्रेटर हाई कोर्ट ऑफ मणिपुर न कक्थत्खरे था तरुकी मनुंगदा पंचायत की मिखल पांगथोकनब खंगनखरे IDP सिंह मसागी मयुमदा अमुक हंजिंदुना हानगी पुंसी महिंग हिंगबा पामली करंबा मतमदा ngamgadagi हाइबदि खंगबा ngamdre हाइपौ जदोनांग लेखिदबगी मरबुद्रा मरी सुबा निंगसिंग थौराम पांगथोखरे
amadi National Sports Day thoram pangthoknakre. Hoziki oinadi ISTV na pijaba pau matang sa loijare miyang tabir basing bo makana kurumjay.